Manipur Top Channel dagi video amta update tawjage ngasi ayuk fong na December gi tang 13 da Ichanthoibi court na bail pikhre Manipur da ILP satnare haiduna union government na lauthorakhibaga panthadana social media gi Facebook WhatsApp amadi YouTube na singmada Chief Minister N Biren Mahaki missionary amasung BJP workers sing na karem ka thaina bu wai sing phungdokpa video clip na singba upload tawrubagi mayokta police na su moto da lokhatpa case amaga mari lainana phajilaga jail thamna khibi RK Ichanthoibi court na bail pikhre RK Ichanthoibi masagi sahi kungatre rom sure sagol bantera akham lekai dagi RK lokhon gi masanu pini maki mathakti Impal police station register tawduna lokhot kiba case FIR number 2541222019 ne case asi Indian Penal Code ki section 500504 of 1B of 2 gi makhada register tawbne mahakpu case asi ga mari lainana tha asi gi taraga ni thoida pharaga mahakna pairamba mobile phone seize tawkhibene aduga magistrate amagi mamangna putholaga police custody da thamnamlaba matungda tha asi gi taraga taruktagi judicial custody da remand tawduna thamlakhibene adubo ngasi maki judicial custody remand gi matam loiba numit sida mahakna numit kharani gi mamangda session judge Impal West ki court da bail PB nawa tarokhiba prayer adugi hearing pangthokhe aduga court asina mahakpu lupa lising nipugi personal release PR bond amasung masiga manaba security amaga case asidagi bail pikibani haina pakhatana fudur ali